Zoonotic disease ki matangda Chandelda awareness program Pangthokhare. Jaffa Upper Primary School Chandelda Chandel District School taruki oza sing amadi mahairoi singna saruk yaduna sanga singdagi miyoibada sandoraka laina singi matangda disseminating zoonotic diseases in Chandel District haiba themda nongmagi oiba punna khangminnabagi thauramama Pangthokhare. Jaffa Upper Primary School da pangthokhiba thauramada DFO Chandel Dr. N Munal Maitaina Chief Guest Jaffa Upper Primary School gi Headmaster Songsir Nicodim Monsangna President Amadi K Tathangam Monsang Retired Professor United College Chandelna Guest of Honor oina sarukyaki. Awareness program aduga mari leinana Dr. N Munal na haikibada sanga amadi uchek singdagi miyoibada sandorak palaina singasi hanadi masing yamna yamlamde adubu ngasidi climate change amadi aikoina mahausagi fibamda akaiba pirubadagi ngasidi makhal makha kayagi laina kaya sa uchek singdagi miyoibada leptana sandorakli HIV, COVID-19, dengue, Japanese encephalitis, Ebola, bird flu na chingba laina sing asi sa sing kaktadana maru oina naramba laina singni adubu ngasidi masagi host oizaramba jiba sing adu yaudrabasu miyoibana host oiduna makoibu hinganduna leire maramasina hairiba zoonotic laina sing adu kari karino karamna sandokpage amadi makoidagi karamna ngakthokani haibagi matangda ngasi awareness program asi pangthokpani masida aikoi mipum tingna khangminaba changi amadi aikoi punna hotnaraba khaktada aikoina mamal yamlaba punsi kaya kanba ngamgani haina Dr. N Munal Maitaina tinkhiba miyamda thamki ahumsi aikoida maruina adu masai zoonotic or zoonosis haibadi jiba singdagi aikoida lakpa laina singchi nakoina khara dum panba taragadi aikoi rabies hui nisipadagi tawi kang nisipadagi aikoida malaria dengue Japanese encephalitis adu damu asugi scrub typhoid haisina typhoid loi khangam typhoid si loi khangam ni ekoi because haisina ekoi miram manba jiba ma khangna chingpada ni masi so ekoi nali matanga ekoi na khangdana lai horakadi ekoi phagam ba loim sum matam changna ekoi pandadana lai hokadana masi ni chumna phajarakani ga haidana yumda natre harasu pharmacy ki ta lega natre haradan locality maibam mati to na lebragadi dangerous ba athum ba laina amani ramni masi